पाउचेद युमफम ओइबा मर ओइबा पाउ खरा अपडेट तौजरी मियामदा अयना पन थौखनदनबा चीफ मिनिस्टर दा खांगनग्रे नेशनल हाईवे 102 इम्फाल मोरे लंबी द सेक्युरिटी की मियोइसिंगना लंबी अचत औसिंग द तोइने चेक तौबदगी खुदोंग चादबा थौगलिबसिंग असि यारेबा मखै थौगनदनबा चीफ मिनिस्टर ना असम राइफल्स आर्मी अमसुंग मणिपुर पुलिस के मकोक थोंगबसिंग द खांगनग्रे चीफ मिनिस्टर सेक्रेटरिएट ngasi पांगथोखिबा कंपाउंड हेडक्वार्टर की मिफम द वाफम असि चीफ मिनिस्टर ना मरि लेनबा ऑफिसर्स सिंग द खांगनगिबने हिरम असि की मतंग द चीफ मिनिस्टर एन बिरन हाई ngasi की मिफम अदु था थागी ओइना पांगथोकपा मिफमने हाउजिंग इंडिया अमसुंग मेंबर ngamkai paring da ana asam rifles amasung army da yang silamba adu ki matak police station kuntraga mari hangdongnar ba tawriba asda central security force ki maikete ki mateng pangnar ba khangan ke masiga loina da lamgi problem lendana ba wafom sing mifam adu da khanake manhai lamdam asda law amasung order ki fibam phagalakba amasung suspension of operation ki order ba fibam review tawge haujing ukrun da asam rifles na mari leina da thokriba वाथोगसी अतोबदा वारुसिन पुरकना द होना गदबनी आना खांगनके मांगहाई औजिक इम्फाल मोरे लंबी असिदा चाथोकसिन तौरिबा मियोइसिंग द मोरे खुदेंग धाबी टेक्नोफुल चिंगबा मफम सिंग द चेक तोइना तौदना मियाम द खुदोंग चाथबा मै उनलिबासी मियाम द अवाबा थोकन द यंगसिन द खांगनके औजिक इंडिया मसुक मेंबर ngamkhai asi hangdabana legal trade haudaba asigi yanglगा चेक तौबनी अन आर्मी की मेकेट की फोंगदोके अदुमै द मियाम द जारिबा मखै मियाम द खुदोंग चाथबा थोकन द खांगनखे आइके चीफ मिनिस्टर ना हाई मणिपुर दसु खुलाई पाइबल लुप क्या खुलाई थादोरगले हाना पामदब दक्तो क्या थोलंबा दु सांग हंधरे नगलमरुम द पुमलेन पट कननबा सेम ना ऑफिसिन सिंग खनगरे लोकता की हेक मथक द मणिपुर की ख्वाइदगी चावबा पाट मोरिबा पुमलेन पट मांगसिलगलिबा असदगी कननबा की दमक चीफ मिनिस्टर नोंगतोंबा बेरेन ऑफिसिन सिंग लोइनना मिफम पांगतोक तुना खनगरे अथोबगी ओइना पुमलेन पट के कोर एरिया असि सेंगदोगलगा वाटर बॉडी सेंगकटपा हौनरबा मिफम अदुना लेपनाग्रे हाइरे चीफ मिनिस्टर की कैबिनेट होल्डर चीफ मिनिस्टर नोंगतोंबा बेरेन चेयर लोकतना पांगथोकिबा मिफम अदुदा पुमलेन पाट के मरोइबा असि नैनबग लोइना पाट असि मांगसिलकपदगी कन्ननबगी दमक करी करी थौलांग पाइखटपा यागदगी हाइबदु पुथोकतुना खनगे पुमलेन पाट असि लोकताक की हेक मथंगदा अनिसुब ख्वाइदगी चावबा पाट अमा ओइबता नतना मसि लोकताक पाट का यामना नक्सिनबा मरि लेनबा पाट अमसु ओइरिबने मसिगी मथक्ता पाट असिसु लमदम मसिगी नाट पुवारी अमसुंग अरिबा मतमगी सनाबि क्यागा सागोनना लाकपा पाट अमा ओइबता नतना लमदम मसिगी इकोलॉजी के यामना नकनबा मरि लेनबा मरुहिबा पाट अमसु ओइरिबने लोकताक पाट कन्ननबा होनबदा पुमलेन पाट कन्दबा यादबगी तंगा कदु लाकले मरम असिना पाट असि तोंगाना खाइदोक्तुना थंबा यादबा लै पाट असि हौजिक यामना फिबम सोक्सिलगली हौजिक नोंनांगनिङै ओइबा फिबम अमा लाकबा असिदा चीफ मिनिस्टर दा मसि कलहौदबा यादबगी तंजा लाकबदगी मिफम अदु कौखिबने हाइरे इंग्लिश सिंगनी तरागनी पांड पाट असि कन्ननबगी थौदांग असि लेंगाना लोकताक डेवलपमेंट अथॉरिटी दा सिनारखे पाट असि कन्ननबगी दमक तुंग कोइना पाइखटकदबा थबकसिंग स्टेट वेटलैंड अथॉरिटी अमसुक लोकताक डेवलपमेंट अथॉरिटी न पुन्ना पाइखनदबा मास्टर प्लान अमा सेमले पाट असि कन्ननबा तुंग कोइना थौसिल अमा पाइखटपा मतमदा पतम संगदबा मसिबो कन्ननबगी दमक अथो मतमदा थबक पाइखटपा होननबा लोकताक डेवलपमेंट अथॉरिटी न लॉजिस्टिक सपोर्ट पीबा अमसुक लेंगाके एनवायरनमेंट एंड इकोलॉजी डिपार्टमेंट ना रिसोर्सिंग पुथोकलगा पार्क की अकोइबदा खुंदारिबा मियोइसिंग वांगोय म्युनिसिपल काउंसिल की ट्रैक्टर अमसुंग बैकहो लोडर मांगरे वांगोय म्युनिसिपल काउंसिल की अमरकाय सेंगदोकपदा सिननबा लैखिबा बैकहो लोडर जेसीबी अमसुंग ट्रैक्टर लोइनना ट्रेलर मफम खंगदना मांगरे म्युनिसिपल काउंसिल असि ख्वाइदगी मोटबा काउंसिल अमा ओइरे मसि मरि लेनबसना बियंग संगबिबा तंगाई फद्रे अन मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन की हानागे चेयरमैन एस असोबन फंगदोखरे पामिसिंग उनबा अमदा महक हाई वांगोय म्युनिसिपल काउंसिल न कोनबा मफम सिंग असि मतम सांगना मोलगा लेरकपा लोइना अबोट अकाई सिंग सेंगदोकतबा असिदा ngasi अयु काउंसिल असिगे एक्जीक्यूटिव ऑफिसर खानमिन थांगवनाके वांगोय म्युनिसिपल काउंसिल असि कुमजाली सिंग अनि तारागा मरि गी फेब्रुवारी कुनगनि फांता नगर पंचायत वरमबदगे म्युनिसिपल काउंसिल की थाकता अपग्रेड तौखिबनी अमरोमदा मसिगा थांगना लैरिबा सामरो अमसुंग थोंखोंग लक्ष्मी बाजार थोंखोंग लक्ष्मी नगर पंचायत असिना कुमजाली सिंग अनि तारागा तरेत की मे कुनगा तरुकता म्युनिसिपल काउंसिल की थाकता अपग्रेड तौखिबनी सामरो अमसुंग थोंखोंग लक्ष्मी म्युनिसिपल काउंसिल दगी सही अहम हाना अपग्रेड तौखिबा वांगोय म्युनिसिपल काउंसिल दगी थोंखोंग लक्ष्मी अमसुंग सामरो म्युनिसिपल काउंसिल ना मांगचिन थाना थबक संगसिनख्रे म्युनिसिपल काउंसिल असिना तरु ताना लैरगा वांगोय म्युनिसिपल काउंसिल ना मोना थबक अमदा तौदना लैबसी नुगाइतबा फावे हंदक मै लंबी कॉलेज द गवर्नर लाकनेसन लाक्तुना डिस्ट्रिक्ट लेवल ऑफिसर सिंग अमसुंग मियाम को उनदना वरी वताई छानबगी थौरम मदुगा मरि लेना वांगोय म्युनिसिपल काउंसिल की मनुंग लेरिबा अमरकाई सिंग खोमदोकपा मतमदा समरो म्युनिसिपल काउंसिल अमसुंग थोंखोंग लक्ष्मी म्युनिसिपल काउंसिल की मेसनरी सिंग अमसुंग गारी सिंग सिनदुना वांगोय म्युनिसिपल काउंसिल असे
yamna luba nanba amoina wanana bahonaki governor gi khongset adugi matungdagi makhadana amorakai sengdokdana municipal sengdokdaba municipal council asina konba mafam sinda amorakai thanna leibo ubadagi ngasi executive officer gi office da satuna unaki bane magna hai eo unava aduda wangkoi municipal council gi su ate municipal council gumna mastery singlai from thokpada amata udabasi karigino hangke loiner governor lakpada karigi wangkoi gi mastery sing sinadana thongkhong amasung samurong municipal council gi gari waiba gi maram kari leibagi hangke maduda iwana machine sing adu thampam leitabana maram oraga hanagi chairperson in charge wangkoi makhalai kai delaiba thaudam pradap gi jumda machine sing adu lai ana phongtoke madudagi mafam maduda lai ariba gari adu yangmineru rasi aina iwu ka loinana pradap gi jumda satminake mafam maduda chatluba matamda kumja lising ani kun mathoida leiba mini tata 407 amasina dana leiramba thengnake gari adu su yamna malam le amona kai fadda hodi hondokpada sinaba iriksa mari leibagi manungda ani di thabak satki aidon leiram ki de ani gakti sinaba yada pamongda leiramba thengnake adabo JCB amasung trailer ka loinana tractor di leiram ki de madu mafam marang khangkidre mamal dangba JCB amasung tractor kadai da leikrabagi khangdre Marmasna wangko principal council ki amot pasingasi mari leidaba authority ni ming sangbiduna amoktang sumthokbiu aibo wafam su thamge wangko municipal council ki una lamlaite aibadu athubada laikai ki halaman sing tanaraga yengminarasi mateng pangge adumanamak lamlaire harabasu machinery singdi amata leite karam tawani hangge wangko asi mapu pandabugum tawbigano chief minister pokraba mafam asidi yengsin binaba kana amata leite aina lobigano haina iwoda khangan ki loina masi CM amasung health minister su wakalagani haige Chief Minister amasung Health Minister na khusu khulai mayam thadatan municipal council sing asi mohanandana thamna da bahona rabaso wangkoi municipal council ladi kang khathang taraga laire lainga ki swas bharat mission ki wanthok wangkoi municipal council ladi taiwana re haike lainga ki recorded wakat amata tawbina da balai tabana wangkoi municipal council asi yamna phaba council amagumna uramgani wangkoi municipal council ki mangkhriba mission sing asi kadai da lai ki bage thidokpidu na biyamda wanbidu na thajaba mangkhriba si anjanan biho Executive officer na su posting matam loiba ngai bagi mahota miyang gi aifa thorang ena pang thok piyo miyam da council ama lai bagi kana ba phangan biyo amarom da samro municipal council amasung thongkhong Lakshmi municipal council gi mari leina ba singna mafung phana thabak tawduna council sing asina konba mafam sing taru tarana thamba asigi thamak ta so thagat ba phongtogli ana sawbana ba khata ge oja transfer thapa yaning da ba phongdok tuna Dem College of Arts ki mairoi singna college asigi gate cho lonchen gre Oza watuna liriba college dagi amuk oza transfer tawasi lainga ki mathawra mairoi sing Nambol El Sanoi College da history ki assistant professor oina laiba aduga Dem College of Arts da khumja lisingani taraga mapandagi utilize tawrakiba Samsan sit hobo tha asigi sajat taraga marida CI College Bisnupur da transfer tha ki bagi mayokta ngasi Dem College of Arts ki mairoi na college asigi get so lon to da khongjang jangsen gre Kongsang Junction ba atu the Dem College of Arts ki BF5 semester tamliba mairoi Umar M Kenhai Dharmajuri University ki apan bo oina oza kya wale amade Dem College of Arts ki winasu oza kya wat pana mairoi sing ingthina laik tamba phangdan lairi bane oza watun lairi ba tancha asite Nambol El Sanoi College da ki utilize torpa history ki oza amasu oza amabu transfer thagi ba asi akan bamong da contem tawe ngasi thokiba order adu state tawre ana lengana order thokpiu natrabadi makhadana college asi tengchen bagi khongsang sathagani amati akan ba khongsang kya sangsen gane lega gasi thong asina mahiroi kya gi ponsi mangba ya bagi pibam da leire lega gasi gi mathausi oza watur leire college dagi oza transfer tawba asi wai ka doribra aina hanglagle nakala maronda mitai est list chalhana da ba miyam gi wakat mifam mitai est list chalhana da ba hona ka dabani bogendra je Manipur gi yellow mitai bo estilista yahunduna constitutional safeguard pe gadabani ana sangsil ba wakat mifam gi saruka moina ngasi su schedule tribe demand committee Manipur SDGCM ki makhada khurai kongpal thawan thong Dine daji memorial club madi khurai kongpat nafi lup ka khusanra ka khurai kongpan tensit road thawan thong da wakan mifam sathagre wakan mifam aduda Manipur gi yellow furup am wariba mitai busu SD list chalandona yellow Parapamba oibagi constitution ki ngaklau piu ana sangsilaba khongsang ki saragwa moida sangchiliba wakan bipam ngasi su sathage sarug yakhi pesin yellow mitai kan gadabani ana phongdok nakiba loidana mefa maduna yellow mitai esti list san gadabani aiba kholau sing lauke
No ST status, no red line, no demand inclusion of Maitai in the ST list. Hybrid single breaker sing to Paike. SDCM General Secretary Bogendra Sinahai, Manipur Langan akan piho ngai bidana. Paikat bom toko paikat pituna mitai bo ST list salan na bahwana kadabani haike. Yangjin ba sakudan bagi mingda kanglay lamdam asibo thakha onthok biganu onakso. Ngasi hirapdam kanglay pag Manipur asna Bharat ki phibanungda nampuda namten telan ki badagi thengkang kayada miyam asibo khangna made. Kangandana pirakpa saithing sing lepalaitana chathari abasi aikoi miyam na khange. Wathok asi loisina bahwana bada atopa wathok amala kana balambi amasu adum thongat pirammi abasisu aikoi miyam na khange. Kanglay miyam na masidagi seksinda yangsan haudrapati maduna tungi lambi mangkiduna matong huktraba lo laitaba lam amasoidana oigiduna amuk anna. Semkat badak waragadaba khunai amu oirakloi ainingai leite. Matang asida thamjaning bo wafam di yumlon nariba state Nagaland da khundariba nagasing namakwagi ingchikpa khunai amadi punjirol amba purak nanaba khona bada. Kanada su papidan lakot pirakpa thabak thawong sing dalam damasigi yumlon nariba masa amoina. Tengbang amadi puning thogot papijari adubo yumlon nariba state asina hiana sakot khiba amadi ingtaba purak nanaba khona bada. Aihogi hiramdam asiga mari lainaba hiram amadada kahalakpa amadi ayat papirakpa pirakpade aikoi miyamna yabangam loy. India ki oiba territorial integrity soktraga loire khalaga leba gasla laiminari ba forma selda agai ba bibade aikoi miyamna yabangam loy. Yamna toina thengkhang kaya da iramdam asigi recha khudingda wajabasi karino harbadi lamdam asigi territory ngamkhai asida singnaba asine. Layo khiraba ipa ipus na thawai ga matik na kibai ramdam asigi sarokpa machen bajet kaya thokna pithokibagi ningdon pomba ngasi su kaudre. Ngasi mirol asina di asigum laba awha pol masi mirolda amuk hanna piram laroi kan badagi lam amadi tunggi mirolda sokada baleka aglonde hiram amadada mantik na batawroi ana siba kidraba irecha kaya song thoragle. Leka ga sinma pu eriba singna kangwi ga dabane. Maramaduna ngarang nahan fong sana ngangdarik libat Nagaland state ki matam kuina dagi leraklaba. Kumpura bawa thoki waroisin ama purak na bawa fom kangalak pada maglam sa tapi ki pathaja balai kita benda government ki tawong na. Abukan akai bepidak pagum pawali punabagasi yang laka aron ba agenda yaw man ba thong thausil amat tahun bedana ba. State legang na su section na sena ba fai abasi ka uroi dabade. Ngasi ki mirol asiki legang ulon da saruk yari ba sing na ngasi kaki yang laka tungda akai bepidak kadaba thawram thawdangki pokang lakpi ya bathabak tawrak le khanglabadi madoki mayukte leituna miyam khupna khongjang kya sangchinna da bawa phom su thamjare. Mathak thongbana lorukpa pirakpa ya thangni khalaga afafata khangna chinmen dona leirabadi maduna tungda fataba mayam amusu thorakpa yai abasu khantawba chungani ana cherola sina makhatana phongdorakle. Miyam gi thabak toriba aikoi gi asoiba wai amana kamre raw thokiba yai abasi kawroidabani kiran yantrembam. Ngasi All Manipur Muslim Girls Student Union Reformation Meeting pangthokiba galoinana lisingani kunithoi kunmari gi oida thaupo gataba anova phase office bearers sing hotel imphal gi siroi holda pangthokiba galoinana wasak lobagi tharomsu pangthokre. Matangchitna Sofia Sahania Sarita Manas Kulsana Marjina Sadia Nagia Sajitasna Union asigi President BF GS Panel Secretary Assistant Secretary Organization Secretary Publicity Secretary amadi SRD Secretary oina wasak lauke. Loidan atopa miyu taruk amasu executive member oina wasak lauke. Tharom masig mari lainana Auraibi College ki principal Dr. Rahezuddin Sheikh social activist Dr. Kiran Endrem bamna singba sing saru yake. Tharom ko mari lainana Dr. Kiran Endrem bamna lamda masida mitai maidai pangal ginupi singba awang pathak ta pokona na bawna bada MMMGS yuna lauriba thawdang asi yamna sing thani ngai oi. Marwaina ikoina mahiroi kunai ama saukhanara ba hona bada lawgodori thawdang asda mabalge sabu kaya thengnarak pa yai adubo ikoina madu pumba adu kumna tasinduna wayu oina ngangtok tringai da kumna khantharaga ngangpa chammi haike. Lengakna retire oiraba chief secretary extension tawdur leire employees message jautana jail jahun khiba miyam da sengdokadabadi Congress. BJP Sarkar masana cabinet laukiba re-engagement tawdana bagi warepo masana thogajituna retire oiraba chief secretary extension tawduna leire. Full-fledged oiba chief secretary habgadabani loina masagi karmasarina democratic demand tawbada jail da thazaliba amadi magistrate ki ayaba yaudana jail ki campus jahon kibagi matangda sarkar asina sengdokadabani haina Manipur Pradesh Congress Committee ki maikhe degi phongdorakle.
ngasi Congress Bhavan da pangthokiba pawgi mifam ada MPCC ki Senate spokesperson A Bhupendra na phongdokibada sarkar masagi employees in democratic oina demand tawbada central jail yaure magistrate ki ab yawdana jail ki campus manung da karamna pusilibano masigi matang da lega na sengdo phomthoge sarkar masana re-engagement tawroi haram laga kari ki damak secretary dagi pion pawba ki level da leiriba sing extension taw dun leiribano masina sing ba thabak tawjariba retire sasatriba sing da thabak tawningdre Secretariat employees in jail thajil basi karamna good governance oigedoribano new pension scheme sanhanda bahabada amadi tarisuwa pe sanhanda bahabada tomina laisiliba karigeno timeline amba firaga specific over reply amada pide M2 interim executive council lisingani kunmathoi kulhumdoi ka makhatana chanmina khigani ngarang chai tara mangada M2 Thawon district committee ki office da aikoi isam samna college ki election ki matang da khanna naina si aiduna kauraga press media pusilaktuna aikoi isana yaduna warip ke namfu da lawkibani ani M2 executive interim council ki chairpok branch ki vice president abadi office secretary na thadorakpa chairhola mana pongtorakle ngarang lawkib warip atuga aikoi ga hiram amata da mari laina di ana lepak miyam ki mafum da khanganjari loinana hauki basai tara da M2 SQ da famki ba apunba special channel body meeting da Laukibu warib sing adu ikoina interest tawjari amasung M2 interim executive council lisingani kunmathoi kolomdoi ka makhatana chatmina khigani ana serol asin makhatana phongdorakle hanjin nei ikai khumnaba bangan bikhrabi nubi macha ama hingning ba phaudre spinal cord so kibana maram oraga akanba thaba ingkhang suba ngamdrabi mama amasung mit ubagi sangwalaba mapagi khudong saba lauraga mapu thokpa miyu amana sahi kharagi mamangda namduna famlan biki badana dana andak da sunupa amana ki han khangalaga namduna famlan bagi thawdok ama mayu na krabi sahi nawri bin pi masa ama taibang pan asida hingba pamaudre madangi thangnaba mikup da kari amuk tawbiraga dagi abagi phombangna amasung aki mana thalaba wakal na maram oraga mayum dagi mapan thoktana na pi masa adu yamna wana lehaure Imphal East ki mafam amadagi sahi nawri bin pi masa ama pamahaki mungi ahal oiraba mari mata thokpani aiba mi amana ngasi dagi sahi kharagi mamangta namduna famlan beke Tawdogasi da victim oihora bin pi masa atu da phongdorak bagi matungi na matam atuda masagi sahi tara mari rom tamak ngairi miyam ki minok masa ke adagi school ka tu na mai masin tambang ngamdaba dagi sahi amarom school lep tu na laiki hostel da leiba matam da phawba leiminari ba miyoi sing ki marak dagi Mahagi maram da ngang da basing taki asing bakaya asina maram oraga hostel da leiba ngamda duna jom dalake Mahagi apok pamadi apok pisu masagi ana basing na maram oiduna awaba kaya mayu nake Tawdogadu thoklaba matung mari laina basing da wagatuna chiener be okoi sadu zed leiroba matung matam khara leiraga zel lagi thorake ekoi sadu na kari tawrakani habagi mi pai basu matam chupada phawduna lei kari gumba matam da hingning da ba phawraki basu yawe Masigi matungda aran bambungda thajanduna amade kihan bagi thabak ya chathara batungda atoba miwi amanasu amuka hana tha asda phamlan bagi thaudok thoke thaudok asigi matang da su mari leina basing da wakat ba mari leina basing da wakat ba leire loina sal welfare committee da su wakat kra haire laiba asigi wani yengbada sahi nawri bi nupi da chathaba crime gi masing asi augi ba sahi khara gi mamang dagi atoki mate wangkalagle state asigi wani su sahi nawri bi nupi masa singbo kihan khanganduna phamlan bagi case tha kuding gi leptana tholagle Thogliba case kaya asigi manungda mari leina department amadi police station sing report tawdaba amadi miyam na khangna daba kaya amasu yaudaba nate Nubi ba awang pathakta thangkatuna mahirol dagi lerakliba Manipur gumba state asida sahi nawribe nubi masa sing ba imangi miyoi sinai kai khumnaba mangan bibagi thabak sing asi yamna toina sadaba thengnare masimbak lamda masigi wanadi yamna laibak thiba mane loina nubi sing bo wangna thangkali ai basigi wantogadu aranba maikai amada chatke gade Amaromda nupi da sathaba miyut minai gi thabak singbo mayung chatu na thengna balu pambawariba Women Action for Development WAD na paus sing dagi Khomjin no thamba data amagi matung ina sahi asi January dagi August phawda nupi da rep chawna bet minai sathaba gi case chama sumna ahum lak pa thengna ki case chama sumna ahum asigi manung da rep ta case kun ga mafan gang rape ta case ani murder da ahum suicide ta taret special state da ahum trafficking da mari cyber crime da taret assault da taraga taret Life attempt dagi case ahum mangki bagi case kun ga taruk abandon gi ama molest ki ama CC assault ki ama jauna minambi bagi case ama yaure ai river rape ki case sing asigi manung da hambadi sahi nawri bi angang sing da chathabana waire state asida wari ba phipa masiki matang da WAD gi machin chatpa mioi amana hai lamda masida train ama oina sahi nawri bi nupi masa sing bai kai khumna ba bangan bi bagi sang asi wangkalagle sahi nawri bi angang sing da chathariba rape ki case sing asigi 21 ayamba imong manung ki amadi naknaba mioi sing na oiba thengnai
Marwina angangsing asida kihanba amadi hatkani aibana singba wafum sing thamlaga namduna izat mangan bigibagi wari sing victim ga hakting na udaba kya da fongdok pathengnai masada ki ba kya na thanbana maram oraga victim gi baikai de kisu masada rep ki thabak sathaki abasi fongdok pa ngamna tabagi asoba maram ama waire marmaduna marai bakthi duna amadi akiba kya na thanlabe victim sing asigi thawna hen hap na dabaki dambak thausil kya puthok pa sangle imong manung ka yamna nakna babiyo sing asing bathabak sing asi sathaba yawwa victim sing dikari gumba ekrizadu bel sing bada thaduk lak pada hena akiba phawba yawre victim sing asibo safana thambagi thausil su ausi ki wenda di matik chana leiba thengna tri haire lagak tagi phangba report amagi matungina kumjali sing ani kunmathoi gi april amadagi hawraga sahi asigi agas kunthra ga mathoi phawbada sahi nauribi angang sing borep yaungna tamthiba thabak sing chathare aiduna leiba ke Lenga kisa Welfare Committee da report tawra kiba data gi matungina pokso ka mari denaba sama ga subna nifan yawra tongan ba maung to opi naibi bagi case satret marfo ko homdoi laike report tawra pa case sing asigi manung da pokso ka mari denaba case khwadagi hamna lakpa district na case kuntra ga homdoi laktun Imphal West na were loine Imphal East dagi na pokso ka mari denaba case kun manga ke wakal lakle loine da pokso ka mari le da case singa si Thawal district gi tara ka mari Pesnopur Kakching abadi Tengnok Phul dagi case mari Sosanpur dagi mari Ferzol district gi ahom Kamjong dagi ani yauna Ukhrul Senapati amadi Jiripam district dagi amamam oi aduba Tamenglong none Kangpokpi amadi Sandan district gi wadadi pokso ka mari le da case amata CWC da complaint lak palai khide sargarna yu legalize tawgodoriba si revenue gi ngakta nate susintro Sarkar state as the EU legalized tawna da bahonariba asi revenue kaktagi nate podjan jawba yu thaklubadagi sahi nauriba na kaya gi ponsi kanada bagi damaktani haina DS Enterprises ka samthong na sintuna mathang tha October 12 thoi phawwa Imphal gi palace compound da pangthokpa mangasuba langbal kaithel ngasi outopagi thoramda CAF and PD Minister Susintrona Sefgas ki warol piratuna phongdokre Mara makhatana hai ki bada langbal kaithel asi ningol sako ba festival mamangda pangtho poiba masi kana pa mai phangani khalle mela asida lamdam masida tongan ba jati furup kiagi narke ba polam singkion ba store kya yawna community singi barakta makhoi na pothokli ba polam singadu customer sing daso hena nungai ba hai ba do wairagani masina cultural unity ama sakat fada mating oigani adubo mela asida yoliba polam sing kaithel da fangliba mamal dagi hengatna yon bagi chanabe adu tokpiyo Tharumadogi kudong sa baluraga CAF and PD Minister Susintrona makhatana hai kibada mamanga de leramba ekoi ki alaman sing na photok lapa chana thakna da polam sing asi yamna scientific oi mahoi na photok lamba lamda masigi iu asi yamna magul lai saga asina lamda masigi magul lai ba iu sing legalize tawtuna mapanta thadok na ba honari ba asi state asigi revenue kaktagi nate inkalakliba naharul kyana podhan jawba iu thaklubadagi liver na ba yawna makhal makha kaya gi laina na duna siba phawo yaure Minister ki baikade ki sel thong ki pibam phataba imung kaya ki miyoising layeng ningai paisa leitabagi kaptuna khangliba kaya do kokna ba haiduna CMIST hautogliba se state asigi oinadi yu thakpada ki liver na bam yoising layeng pada sin aduna laire masna CM ki action ki tengpang asigi kana ba du lendre lamda masida yu thikna ba hodariba miyoising adu makoi ki mayung ki thodok wathok sing thok pada soidan yu yawram gani lamda masigi oinadi Pokpadagi na siba phoba yu yauri bani yumthong kudingi yu thaktaba yaude yogi mayukta khongjang kaya sangsil labasu thingba ngamde sarkar na miyam gi yaifana da kaya pakhaliba si miyoi kharana table da famlaga aran ba mai gaita uhana da honare masi tawbi gano miyam gi thabak tawgi harbadi phole piu MLA obiyo tunggi hawrak liban harol sing afaba lambida hona ba haibase ekoi kudimaki daitani makoibo ekoina lamjing dana kanana lamjing kadori bano wai akas malim gi oipa mifamda saruk yar godori Malim gi lepak yang kai yen bagi mahiroi delegate chanipani hermada saruk yadu United Kingdom gi Oxford University da tha asigi taragama pandage kon manga fawba pangtho ka doriba the round score international conference 2022 da Bisnupur district manung da leiba yumang kunau dagi yanglem akas saruk yaru godori yanglem akas hausi leiba ka sigi thoitok hentuk na maming leiraba don school Dehradun da class 10 tamliba mahiroi ne Mana school sikim hot silaga tharomasi yawgodori bani bhag Manipur laika ki Directorate of Environment and Climate Change ke Director Wediba Dr. Yanglep Nabasandra amsong RIMS ke Department of Medicine da Gastroenterologist Wedibi Dr. Tingbaijam Santi Devi ki masanupai ton bani
Magsaliba September 18 London Gidamak India Thadokani Haire. Makatarakpa Atopa Pauda, rape amasung murder case the Senava Aniki death sentence Handokre. Tripura the Sahi Aniki among the death sentence speak about rape amasung murder case the Senava Mu Adina Bakwaki Seragado. Amugada Kanabina High Court Apple Tawaka Matung Hiramasi Matang the High Court na. Yamnakum Nakanaka Makwe Niki but the peak but death sentence Sadu Ribok. Taukibagal with the Matuki Mota Punchi Super Pado in a peak Rehari. Aukibukum Jalising Ani Kunda Asamgi Gafodi area da Kastarai Tripura Sahikun Kuntraka Matoi Amsung Bazoi Tripura Sahikun Gamapanchura Bamu and Yasna Trapal Nupimasa Abor have Torobatung the Hatok on Tarambade. Cases again the district and Sassan just Nayam Natuna Tijalabatung Makwe Nibosi Bakisara Pikibani Atomadama Kanvikani as in a Tripura High Court petition Amatatu Makwiki Saragatu and Nanabaha Jakibani Haide. Bihar the Kapna with the Mu Amasiri Daragamatoi Chokre Adoga a silent Mari Pagakre. Bihargi Begosrai Lamdamda Matongmaram Kantanam Yamda no by Kapagi Todok Amada Mui Amasigre Adoga Mui Taragamatoina Asokapan Mayunagre Todoga Mari Lina Mui Mari Police Napagat Pagamkre Aire Motorcycle Anida to Lakiba Mui Marida Lambida Leramba Amadi Arakba Mui Sinta Matongmaram Kantan no by Pankap the Kapada Lambida Lakba Mui Amasiki Aduga Atopa Mui Taragamatoina Soktuna Managpo started Pukatuna Laikanaki. Police na Pagalaba Mari Aduki Maming Sumit Kumar Yubas Kesab Elias Naga Amasung Arjun Kawi and a Senate Police Officer Lamana Pangdoge. Magamakata na Fangdoki Bada Tadok Adukamari and the District Aduki Police Superintendent na Palmissing da Sugai Bawarol Sing Pangdoki Haire. Taudoga to Krabamatung Ikan Kanat and Matau the Puning Sang the Bagi Maranda Policeman Taret Sasment Toke. Kolai Baba Mari Aduna Ahan Bada Begostai Town to Ladiba Mahi Full Soaked up Mia. That no make ups in key. Dugan sing to some no make up key, Miam Mafum Amataga to Pamafum sing the Masama Sabo, Kanjanaba question Senake. Dugan Darsing to talk loan at Dunasian Kiba, Sen Kipanakan Dugan under the lot on the Lainake. Lament to him by Marie Aduna Barauni, Tarmel Chok the Lautanum Yam the wake up key. Maduki Matung that Tegra, Bastwara Masung Razentra, Brista Amuk Lautanum Matomarum Kantanam Yamda. No wake ups in Kipakitong, Aduda, Masaki say he could transfer up a Mu Amakuda the Siki. Taraga Matoina Soki Aire. Are with the contents in a Sikimar with a Paukara Asiba Paudam Zariba. Maribolocal news YouTube channel Asedagi Young Veriba Punama Patagasari. Channel is at the Kana Badi. Subscribe to the business, subscribe to Vita Molina. Like in the share to Visuka Vikanupnamapo Amakana Tagasari.